अहानबदा मरोइबा पाउसिंग पिजरी RBI na sen kaithokpa thingkraba matung lainga ke thabak haptok hapsin tawbada DP na su athingba thamkhre Chief Minister N Birena Yumbu Oibai State Dinner da Minister Biswajit Yauna Minister Ahum amadi Speaker Y Khamsan Saruk Yakhidre Amadi Manipur Zoological Garden gi nauna saba loiraba veterinary hospital amadi sarang ahum Minister Syam Kumar na mayam da khusin nakre Khurumzari Times of Manipur gi nungthil gi paw mit yang tabiri basingbu Bidyapati myang bamna taram okjari hauzik paw sandok na pizari Ngarang Reserve Bank of India ki Assistant General Manager ki maikai dagi na Manipur Sarkar ki sel thungi phibam ka hena sokselak bana maram oiraga lenga ki sel kaiba thingjin khraba matung ngasi Manipur lenga ki Department of Personnel and Administrative Reforms ki makhada leiba agency societies undertaking board amadi corporations singna regular contractual casual amadi ad hoc recruitment processing khudak ta lab kadabani haina department asigi special secretary Nidhi Kesarwani na khangalakre Cherolesna makha tarakli department ki maikai digi ayaba pidri phawa hauchiki oina recruitment processing asi pumnamak lab kadabani hairi panbayabadi hauzik Manipur lenga ki makhada leiba loisang kaya gi ahangba posting mensil nanaba thabak thorum kaya amasu sathari bani Myanmar gi Mekwe region of gi Chief Minister Dr. Ong Mau Neo amadi mahaka loina khiba Myanmar gi delegate singbu ikai khumnaba utpa oina Chief Minister N Birena Yumbu oiduna ngarang hotel Imphal da sin khiba state dinner da BJP na luchingba sungsinnaba sarkar asigi makok thongba minister oiriba Thongam Biswajit Yauna sarkar asigi punna minister ahum amadi Manipur legislative ki speaker Y Khamsan Saruk Yakhidre Paugi sourcing asina haibana Minister Dikho amadi leptau haukipti mamangda mapanda leikhi adubu Minister TS Biswajit amadi Speaker Y Khamsandi Imphal da lengdana lei hairi Manipur Sarkar na sinba thorum aduda makhoina saruk yakhidaba asi haujik thokliba rajniti gi charangdaba asiga mari leinaramgadra haina rajniti gi nainaba singna mot phongdoknarakli Makhoida natana atai BJP MLA Taruk Haibadi L Rameswar S Subhaschandra P Sarachandra Dr. Radhesam Yumnam Samuel Jendai Kamai Hill Area Committee ki Chairman su oiriba T Thangzalem Haukif amadi INC ticket takarakpa haujikti BJP na chungsinba sarkar asida sagat khraba MLA Ngamthang Haukip Trinamul gi ticket ta karak labasu sarkar asida sagat laba MLA T Robindro amadi independent MLA Asabudin su saruk yakhide loinana opposition Congress ke MLA kunsu amata thorum aduda yaukhide amaromda thorum aduda saruk yakhiba singi marakta Deputy Chief Minister Y Joy Kumar Health and Family Welfare Minister L Jente Kumar Cap and PD Minister K Syam Forest and Environment Minister TS Syam Kumar TAN Hills Minister N Kayasi Agriculture Minister B Hangkhalian Social Welfare Minister Nemcha Gibjan Education Minister TS Radhasyam Deputy Speaker K Robindro Nauna MP oina Khallaba Dr. RK Ranjan amadi Dr. Lorho S Forjo Suyauki Thoramadu da Saruk Yakhiba Sungsinnaba Sarkar asigi MLA Singdi L Susindro N Indrazit L Radhakishore T.S. Saitabarta Hais Dingo S. Rajan Dr. S. Ranjan Bongjagin Balte K.S. Ais Biren O. Lukhoi S. Bira P. Brojan Y. Surchandra Ginaswan Hau Awangbong Niomai K. Lesio Amadi Kasim Basumni Saklen charge ngay mamangda lamdam asigi chingtam anigi nat ki oiba jagoi isai amadi thang ta gi thoram kaya amasu lanthok mapan lamgi atiti singda mityang tahan ki Dr. Ang Maunyo ga loina rakheba embassy the Union of Myanmar Delegate Ambassador Mau Kyau Ong Consul General of India Mandale Nandan Singha Baisora amadi atai Myanmar gi delegate kaya amadi Captain India Foundation gi director Alok Bansal su chaklen aduda saruk yakhi Panbayai Governor Nazma Heptullah na host oiduna June gi tarada Raj Bhavan da sin khiba dinner dadi Y Khamchan amadi TS Biswajit saruk yakhibani
Amaromda Manipur Governor Dr. Nazma Heptullah ngarang Delhi da satuna Prime Minister Narendra Modi amadi Home Minister Amit Shah unaduna handak mikhalda amukhana mai palaktuna anirak suba oina Prime Minister oirakpa amadi hanagi Party President Amit Shahana Home Minister oirakpada yaifa pauzel Piki Bagaloina Prime Minister Narendra Modi amadi Home Minister Amit Shahada Manipur da hauzik oiriba law and order ripibam khangan batanatana Manipur lengaki marakta Chief Minister Sinba Natraga Hauzik Lediba Minister Singi Pam Hongdok Hongzingi Yauna Manipur gi Tonganba Chawkhat Thaurangi Thabak Thauram Kaya Paikat Nanabasu Taksilamki Makhataba Pau Pizajingi da break amatang lozari Hanba private satellite channel Tom TV Times of Manipur cable TV service athuba matamda hauziragani lamjingba group ki unit ama oiriba Tom TV cable networking service ki distributor kharasu pamjai hena kupamaro gidamak Nagamapal Rims Road Nityananda Temple manakta laiba lamjingba group ki corporate building natraga aikoi gi mobile number 8132089758 asida contact tobirau khudong chaba se manghanbiganu Manipur ki ahanba 24/7 cab service oriba lamjingba cab service na miyang ki seba da leijari apamba service khanbiyo economic rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer with base fare of ₹40 Manipur ki district singi maruoina Senapati Ukhrul Churchanpur Kakching More Chandela chingba sing Chananabagisu ataba mamalda book tawbiba yaragani Manipur gi mapan gi lamsing haibadi Guwahati Shillong Dimapur Silchar na chingba sing chananabagisu book tawbiyu loinana luhongba amadi atopa thabak thorom ki damakta su akhanaba discount pizari hena kupamaro gi damak contact tawbiyu aikoi gi contact number 1800102795 Natraga 8794613154 Aikoigi website www.lamjingbacaf.com Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kontramanga hena Notice India ahan hearing aid clinic mo ine lereklaba Nauka gi Infal Center ma hangjare TV ma phone gi konjel loinana nil khongum fam na tabangam da gi awaba mayok na di bana al koding mag wabi rugano Nauka Hearing Aid Clinic ngasi makleng sim directuna completely invisible water resistant amadi rechargeable oidaba digital hearing aid hapiu tabangam gi pangalwana badong gi khang chana ba single power se tambio aikoi gi leifam di Nagamapal Main Road Phogoi Sangmam Laikai near Community Hall mobile number na 6000954159 Fitness Arena, Fitness Unlimited, facilities available, combat cardio, steam room, aerobic, freestyle, dance workout, TRX function, TRX rip trainer, TRX suspension trainer, nutrition, shower, towel service, locker, gym floor, boot camp, Muay Thai, yoga, cardio, etc. It is also an authorized distributor of imported supplements including Muscle Farm, Ultimate Nutrition, Gaspari, One Science, Granite and many more from Muscle House, India. Admission fee ₹1,000 only. General category ki oina tha amada lupa chanipan, tha ahumda lupa lising aniga chama, tha taruk ki oina lupa lising mari, sahi ki oina lupa lising taruk ka chaunga. Dynamic Movement Training DMT ki oina tha ahumda lupa lising mapan, tha tarukta lupa lising taraga mga, sahi ki oina lupa lising Offer 40% discount for the first 20 members only for Dynamic Movement Training DMT.
Khudongchaba si lobinabagidamak ngasimak langsinbirau Pulse Fitness Arena, Gobindazuri Road, Palace Compound, Imphal East. Aikhogi contact number 9711730877 amasong 038524411143. Break ke matung na makata ba pau pizari Central Zoo Authority CZA gi chada marifutara amadi State Forest Department gi sada tara apun ba sentang lupa lak chani ga nifu changna Manipur Zoological Garden da saba haukiba veterinary hospital ama yong amadi Yong ikai tibi thamnana ba sarang ahum amasu ngasi haunabi matung ina Forest and Environment Minister T.S. Syam Kumar na sangakre. Veterinary Hospital asida operation theater ama, X-ray room ama, examination room ama, laboratory ama, sterile room ama, doctors amadi staff ki room ama, inpatient ward ama, quartal room ama yauri. Nakal amaromda sarang ahum asi amamamda square meter samaga yangkai pak jawi. Hairiba sarang sing asida yong ikai tibi sing thamga Dauri. Hiram aduga mari lainana Forest and Environment Minister T.I. Syam Kumar na miyoiba aikhoina hingbada mahausaga thadokna ba yade mahausa yaudana aikhoi miyoiba hingba ngamloi sa uchek sing asisu mahausa gi sharuk amani makhoibu luna chana tawbigadabani haina makna makhata na phongdokhi makpa lamnaki sa uchek sing yaudana akoi miyom ni hingba yade akoi kan yade habi pandamda pakhalakpa akoi khongthang amani aduna aina appeal tawi madudi Manipur Praja miyamda lamnaki sausing bu nungsibiyo amadi akoibi phemsing bu mausa khanbu ko kahin biganu amadi u thaba sausek sing bu hapidaba mobe nungsiba ada miyo ko su ning khatamna nungaina tangla malem ki hingba yagani haba pausing se mem pise Manipur Lengak amasung mari lainaba department da Oinam Urban Accelerator Water Supply Scheme asi athubada mathau tahunna ba taksinduna memorandum amasu thasige ahumda pisinkhiba laikhrabasu thabak oina paikhalaktabadagi mayokta thasige 15 da ahanbu oina Oinam Kaithel da miyamna lambi tangkhai thingduna wakat mifam sathaba warep Chathanaba warep laure haina committee gi convener Oinam Hemantana Fongdokre Action Committee for Drinking Water Oinam na sinduna Oinam Urban Accelerator Water Supply Scheme na matam sang na mathau tawdana lairiba asiga mari lainana ngarang Oinam da pangthokhiba miyamgi mifam amaga mari lainana pawmising da phongdorakhibani khongjang asida Oinam da lairiba yumthong khudingdagi nupi ama nupa ama tholaktuna saruk yagani masida fawba lengakna karigumba thabak amata lokhattaba thoklabadi makhata na Manipur pumbada ban kaunana ba warepsu lawrakba yai haiki Oinam sina kaisusu tawbanga moy karsiu mata hankana haibanga moy Koina tawbu matamda kanan su karim to tawbu ngamo haibigi wakalon manba adugumba khara urakpadagi ngasidi aikoigi asawba mayam singase mai hongdana ngasidi karigumba khongjang khadi sangan batai haibadagi ngasidi aikoina khongjang ma koina sangan namba phirebam lorakpani Committee ki Treasurer Songtham Anobi Debina Water Supply Scheme asi mathau tawdaba amade fencing leitabana manungi lampak asi numit hekta khibaga inkhalakliba nahasingi sana uniform oiduna leire masida lengaki maikai su mityang sangbiu haiki asi phawba kanam tana yengsan bidadana mapung phana sathadre mafam sida nahasing haitare nupa masa oiro khara inkhalakpa oiro khuding maksingse nomagi manungda pullaga You botan si pora ga mafam sida asa athak leira aga party tawba nongalak pata pungchai chakhaira thambiramba madugi loisanbina ba mi leitaba Haukiba tha asi mapan gi ahingda sawambung block ki gate mapada sakhangdaba singna kongpal khaidem laikai pong lambi da leiba SL Kids Arena gi school van ama mai tharambagi thawangbu yaningdaba phongdokladuna Drivers Union of SI Arena of Learning Ursus School Drivers Union Sacred Heart Porompat Laisemba Mahikol Guru Nanak Amadi Atai School Van Driver Singna ngasi sawambung bazar da wakat mifam sathakre wakat mifam aduda saruk yakhiba SL Arena of Learning gi School Van Drivers Union gi Executive Member amadi Van Mapu oiriba TS Ibo Yaimana School gi mahiroi singbu thindok thinjin tawriba chamjaraba Van Driver singda aki akhang piba asi akan mamong da yaningde karigidamak School gi Van amabu mai tharamlibano haibadu sengdok piru amadi mari lainaba authority na mityang sangbiduna matungda thoktanaba thabak lokhatpiu karigumba thodok astes generaba sing fadona matik chaba chairak pidrabadi makhatana khongjang kaya amasu sangsilagani haiki Si karigidamakta mai thadok piramino maramdi mana mai sakhiba matamda wahori basi magi family
amasung VN da tungiba angang sing amasung guardian sing su yauna wai haibasi koi tasingna adugidamakta koi nungaitaba phongtokchari kanagumba mari leinaba singna tawramba taragasu athubu matamda singdokpiro haina koi union gi site gi haijari Drivers Union, Transport Union, asigumba sectors mayam sida matam kuidring ai sida sumaina khangdaba masa khangdaba mioi natraga kangrup kharana sumaina attack tawrabagi incidents natraga incidents se khoi manipur da yamne hengalabum tawe phamjariba mayam sisu kuidring ai sida mai thadokibga drivers ben nama mai thadokibagi thodok tuda nuai tabagi sumaina dharna natraga protest asi phamjarabini oina hajaning badi kanagumana tawbiba taragasu atuba matam sida sengdokpiu loinana lakadrba tungda angang sembagi punsida angang sembagi sarukta yauriba drivers mayam anatraga school mayam sida masigumba thodok phatabasi tungda thohandana basu mari leinaba department sina meyeng sangbiu habige wakhalon sumoina chingjan haijare paudam jareba camera person ibunga sanaga loinana blessing gang mai Tom TV News Sombo. The Grad June Uprising Unity Day listing in Taramapana Lakpaga Iroinana, Kumhai.com Gitomi Amadi board members Singna Kekrupata, Laiba, Athobi Singi Kubam Gi Akoi Bada Lam to Sit Sankre. Thoramaduga Mari Lenana Kumhai.com gi board member, Wahangbam Toina, Nasiki Thoram Asi Jun Tarani Panda, Mama Laibaki the Maktawaina, Ponta Pikraba Athobi Singi Mapamda, Ikai Kumnaba Utpo Oina Pangtokpani, Matung Tarak Badasu, Asiguma Thoram Kaya, Pangtokigani Haiki. Miamgi oiba kanagadaba miamgi oiba historical oigadaba mongda khoina mateng pangose pamjabane sumnagi media amoina leiba natabida miamgi oiba sarukta su khara yajaninge Handak Technopol District ki tungan ba mafam singda leptana pangthoktuna lakhiba PMKBY gi makhada Reconnaissance of Prior Learning Campaign ngasisu Imphal More Lambigi, Technopol Khunda International Human Rights Organization, Manipur State Amadi Technopol Village Authority Anina, Punna Kusam Narga, Swas Bharat under the Tourism and Hospitality Skill Council, PMKBY, Reconnaissance of Prior Learning Campaign Pangthokre. Thoram Adu the International Human Rights Organization Asig President Oinam Zotin, Amadi Technopol Khungi Tip, Thangkholen Martin Maru Oibasing Oiki. Campaign asida free accident insurance oina lupa lakh ani sahi ahum phawbada recover tauba amadi sahi tarani pandagi yankhai manga phawgi manungda leiba mioi singda insurance asigi kanaba oigadabani hairi insurance asida maru oina Swachh Bharat ki matangda wahang kaya ama hangduna campaign asi karamba state ta hauki haibana chingba atopa wahang kaya ama khangan baga loinana scheme asigi kanaba asisu phanghan gadauri tungda President Jotin scheme asigi matangda wafam kaya ama thamduna khanghan khi amadi khunja singda free scheme insurance sing asigi form copy kaya amasu yenthokre amuka hana break amatanga lawzari Manipur University the affiliate Tauba South Asian Institute of Rural and Agricultural Management Langsing Achoba Imphal West ki admission Tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA Nupa amasung nupi ki hostel ki khudong chaba leijari akaknaba seat kharatani akupa marol gidama www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayeng mag college cha lakituna admission tobi horo akak na basigni. Hello. Hello. Pakhong ama chalake. Chalune. Chahi amagi plan toge haradi. Oh, phau pambi thabiyo. Okay. Chahi taragi plan toge haradi. U pambi thabiyo. Chahi chamagi plan di.
इचाबू अफब स्कूल द महै तमहनबियो इचा काइना अफब स्कूल हाइदी लनाई कोचिंग तोबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तोहनबा ममा मपागा चा मनना वारक वातेमबिबा जिम एरोबिक डांस फुटबॉल थांगता ममांग द 12 एग्जाम की टॉपर सु पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल लास्ट पाखोम करी स्कूल नो स्लोपलैंड पब्लिक स्कूल खोंगजोम चुमब्रा चुम्मे यम खंगिको Yes, only Slopeland Public School, Khongjong. Vigyo Institute of Management and Information Technology, affiliated to Manipur University, Kanchipur. BBA amadi BCA gi oina chahi ahumgi dual certification courses 2019-20 gi damak admission hauzare. Coursing asi tambada DCA, Triple CA amadi Tele gi short term course ama lemna tambagi khudong chabasu pizari. BBA amadi BCA gi oina lakliba July thadagi class hauzaragani. Adai khudong chabasingdi state of art infrastructure, well furnished and equipped classrooms, qualified and well experienced faculties, visiting faculty from industry and academia, placement cell, computer lab with internet facilities, library, canteen, conference halls and playground. Agaknaba seat masingni amadi hostel gi facility su pizari. Prospectors amadi form gidamak lengsin birau Vimit Sangai Prau FCI Road opposite MSPDCL office Imphal West. Akupa marol gidama contact tobirau 700-561-3687 natraga 700-5845-205. Ekhogi website www.vimitimphal.com. Email vimitimphal@gmail.com. प्रधानमंत्री कौशल विकास योजना PMKVY की मखादा टेलरिंग, एम्ब्रॉयडरी, हैंडलूम, वीविंग, डाइंग, वापिंग, टेक्सटाइल डिजाइनर सिंह फ्री ट्रेनिंग पांगथोक सगदौरी. ट्रेनिंग सिंह याविंग बसिंगना KB Philanthropy 5 की वेबसाइट www.kbphilanthropy.org रजिस्टर तौबियु. अकोपा मरोल की दमक कॉल तौबियु 038524274112 नत्रगा 8118936684 नत्रगा 8794276615. ब्रेक की मतुंग तराम नोकचरी अमदी मखाताबा पाउसिंगदा इंडियन एयर फोर्स मांगखिबा AN-32 एयरक्राफ्ट नुमित पानी चंगना थीरबा मतुंगदा चाइना बॉर्डर गा यामना नकनबा अरुणाचल प्रदेश की सियोमी डिस्ट्रिक्ट की पायुम सर्कल दा फंगबा ngamkhre. एयरक्राफ्ट अदुगी अकाइबा मचेत सिंह अदु MI-17 हेलीकॉप्टर ना फिट लिसिंग तारानिथोय वांगबा चिंगथक्ता थेंगनरखिबनी. एयरक्राफ्ट अदुना काइखिबा मफम अदु हेक खंगबा ngambaga AIF आर्मी अमदि चिंकारोय कया मफम अदुदा संगसिनबा हौख्रे. अदुमकपु काइखिबा मफम अदु यामना वांगबा अमदि असुकपु उमंग ओइबना मफम अदुदा ताना संगसिनबा खुदोंग चादबा कया लैबना हयेंगदगी रेस्क्यू की थबक हौरगनी हाइना आर्मी की मचिन चटपा अमना हाइख्रे. पनबयाबदे इंडियन एयर फोर्स के AN-32 ट्रांसपोर्ट एयरक्राफ्ट अदु जुन अहुमदा जोरातगी पाइखतखिबगा मिनिट 95 रोम लैरगा पाउ फाउनखिदबदगी थीबा खंगदना लाकपनी. एयरक्राफ्ट अदुदा तोंखिबा मियोय 19 अदुदी सिरमबा यारे हाइना पानरी. The National Investigation Agency na ngasi ayuk angan badagi hauduna Coimbatore ke tongan mampham taret chatthakre. Police ki pau amana hairi badi red adu ngasi ayuk pung 6 tagi hauduna Coimbatore gi Pondonor Ukadam Kuinamurthi amadi Karumbatukai gi akoibada chathaki. Thibo humbagi thapak chathaki ba mapham sing aduda Coimbatore gi police sing deploy tawki. Hairiba thibo humbagi thabak asi करिगिदमक चथरिबनु हाइबा चपचाबा खंगबा ngamdri. Adumoinamक चाही असगी अप्रैल दा श्रीलंका दा ईस्टर संडे निमित्ता थोखिबा बॉम्ब पोखाई हंदुना मियोय 450 हेना हातखिबा थौदोक अदुगा मरी लैनरंगदरा हाइबगी चिंगनबदी लै. हौजिकमकी ओइना थिबा हुंबगी थबक असि करंबा मतमदा लोइगनी हाइबगी चपचाबसु खंगबा ngamdri हाइना पुलिस की पाउ असना मखा तारी. Cyclonic storm Bayu Silakba Yabagi Chingnaba Laibadagi Gujarat high alert Lautokre. State authority ki Maikaidagi Samudra Khongbal the Laibe School Sing Numit Humni Suti Tananaba Kangan Kibagaloinana National Disaster Response Force NDRF ki Kangbu Sing Mapam Aduda deploy Taukre. Amadi Ngami Sing Samudra
Iai dagi torbanda halakna bakhangan kre nakalamaromda samudra khongbal da leiriba mioi sing sa phagadaba mafam singda puthokre nonglei nungsit asi tha asigi tarahumdoida Barbel gi Somnath district sitlaba yai amadi akoiba mafam singdana akan banong churaba yai haina Indian Meteorological Department ki maikai dagi phongdok rakli Gujarat Information Department ki maikai dagi hairibadi hauzik cyclone Bhayu asi kha thangba Barbel lomdagi pungda kilometer sahum nifu yang na sisilakhe ngase phongkiba pause singi moroiba pausing amuktang punna khangminase Lamjingba Times, India ki North East, Myanmar ki North East, samhananaba conference pangthokre, BJP na luchingba lenga ki ministry reshuffle tawbagi wafam leitri CM. WhatsApp bag puthokpa Manipur masama Facebook na manapi kre. CAB ki matangda NDA na lawkiba firep ahongba laite. Manipur ki political crisis athubada loisananaba taknaragani tombi. Miyam na MP oina thagat piribasi outer khaktagi natte foze. Moral yaudaba politician singdagi Mongoloid furup kalhausi Sangai Express CM ki ministry reshuffle ki wangangda minister singna warogba hingalakli Logistics park ama lingnaba thaurang tauri CM Poknafam overdraft tare paisa kaithokpada RBI na athingba thamkhre Indo-Myanmar Conference Myanmar da leiriba laloba singi political solution ama puraknaba taksilli Chief Minister News channel na Jagoi Saba Bihar ki MLA Singh wahang pauhang sathakre Chief Minister Biren amadi Minister Biswajit ki muknaba Delhi na waroisin pihangadawri N Biren na luchinglaga MLA khara ngasi Delhi chatgadawri Governor na PM amadi Home Minister unakre Naharol ki thaudang Imphal Mandle bus service haunaba aroiba tangkakta leire Mandle Imphal Gayada flight service lehenanaba honaragani CM Lanmi singna laibakidamak thawai kathokpagum driver singsu society asigidamak chap manana kathoklibani Professor Chinglen Mexnam License thugaibagi maralda court na mioi mari conviction pikre June kungani panda sentence hearing satharagani Huen Lanpao Jail dagi nanto kiba KCP Nando UZ group amagi camp ta leire Nando fanaba honabada miyamna angamba mateng pangbiyu LM Khaute DGP JSC Nando gapau faunai haina maral sirakpa condemn tawi reshuffle gi wafam hauzik fawbagi oina leitri Biren AJR TDU gi signboard into rambagi thawong condemn tawrakli Ek East Manipur na South East Asia gi gateway oibagi khudong chaba lawba tai CM Sana Laiba Indo-Myanmar gi mari fagadhananaba lambi kaya lay Dr. Aung Monyo Ek East Policy na Asian Laibak Singgi mari section hangani Biren Chief Minister N Biren ngasi Imphal thadok lagani CM Minister reshuffle gi wafam leitri fibam yenkisi Isel Express India Myanmar anigi mari fagatnaba mifam hawdokre India gi Aegis Policy na Asin lamdam maruwaina Myanmar ga achetpa mari thamnaba hotnari CM Aegis Policy thabakta onthoraklaba rail yaurakpada mabuk sengdaba Indian leader singdagi section C bizoy Governor na PM amadi Home Minister unakre Aroibada moroiba pau amukhana pizari RBI na sen kaithokpa thingkhraba matung lengakna thabak haptok hapsing tawbada DP na su athingba thamkhre Chief Minister N Biren na yumbu oiba state dinner da Minister Biswajit yauna Minister ahum amadi Speaker Y Khamsan saruk yakhidre amadi Manipur Zoological Garden gi nauna saba loiraba veterinary hospital amadi sarang ahum Minister Syam Kumar na miyam da khusinakre Howzaki Times of Manipur na pizza ba nungtil gi pau matang asta loisinjare ahen ba pau ga loina na nimidang pung mapal dang phang bigani